Breaking news: ex-Chief Minister N. Biren Singh BJP की National Vice President ओइना खलक पयाना लैरे हाइरी सोर्स तांग तरागा मरीदा लंका नागा विलेज तसा थकीबा थौदोक अदु अकन ममोंग द कंडेम तवी पीस साइबसी चौखटपगी मरु ओइबा युम्बीनी Chief Minister युमनाम खेमसान ngarang numidangdagi hauraga mairagi rally chatpiyu district khudingmakta DC office singda census tawdanaba taksin khongsat chatpiyu amadi laikai laikai gi leiriba akhang ahising tanarga census tawba si Aroiba pambai idea puthokpiraga thingbiyu convener JFD DSP dira suspend tawdrabadi akanba khongjang sangsilagani hayeng school student khudingmakna khongjang sangsinnaba sem sabiyu JFD student wings Kuki singi maru oi ba loop ama oiriba Kotu Committee on Tribal Unity na makhoi gi thau puri basing sahi ani makhai gi tam loi dana lusing basing hongdok hongjin tawdun anauba thaupu basing khankhre ngarang gi mifam da lanmin thang kip gen bu chairman amasung lunse kip gen amadi thongjalun matebu vice chairman oina khankhibani hairi bharat kining kha tamba numit August tang tara ga manga da Surasanpur district administration na sinduna pangthokiba ningtam numit thorom da saruk yakiba mairoi yangkhai nungsa ka hena saba amasung akanba maisana maram oiduna Mahiroi yangkhai hena laikan nakhre hairi MD Arisa kawa police constable ama nahan ayukpung mga minute kulom tarakpada Imphal East ki reserve line gi hakup bank da deploy tawba ama sector commander na check tawrubada gari adugi manungda siraga leiramle hairi thaudo asigi matang da police na unnecessary death UD case ama lokatpaga loinana investigation chathab khre hairi maru eba e pausing khoda khoda tatabi nabigi da makta online Manipur YouTube channel asibu nuksibiduna subscribe tawbiramu thank you ma'am Mari lainate RPF sahi asigi Agastara ga mari da CDO Bisnupur na khoi rakpanda gi fare haina Manipuri police ki Facebook page ta thakalakiba lamabam Rahul Elias Mairaba sahi kuntra ga nithoi laifam singdon Joypur kono Bisnupur ward number 10 hairiba Meeoi asi RPF amati masig lan misanglu PLA ga karigumba hiram amata mari lainate haina aina thinkraba lal huluk Revolutionary People's Front gi Assistant Secretary Publicity Bangkim na thador pa cherwal amana phongdoragli masagi puruk khakta khanba nemsa kipgen deputy CM oiba matik sa de LJP Manipur masagi puruk khakta khanba manba deputy chief minister nemsa kipgen gi thawong tarai na lawde pham asi pubada mahak matik sa de haina lok Jan Shakti Party LJP Ram Bilas na Manipuri state ki president khoirom dipu na phongdoragli thasi ki taraga mari da Kangpokpi district ke manung da leiba langka nuilung naga bites ta kuki kulai pai bising landa dun lengmai naga misam ani hat kiba thawonga mari leina na kaisam pata leiba party asigi office tanga si pangtho kiba paungi singa unabada khoiram dipu na mahak pathaki wafam sing asi phongdok laduna hai Manipur gi irang asigi waruisin purakna phona da deputy chief minister nemsa kipgen masama ki asoba thodang lei haibasi kauthokpa gumna leire mahak masama Kangpokpi district oibata natana Kangpokpi kendra gi MLA am oina Naga misam ani nauna hat kiba asigi matang da wahi amata thamdaba ikai ningai ni district asigi manung sanna konsa kulgi naga misam taruk hat raw matuk ta asigi taraga mari de labuk talau suduna leijaba nangka nuilong khulgi khunja ani kuki khulai paiba singna tamtin hat kiba asimak na LJP Ram Bilas Manipuri state ki maikai digi awang pathak ta condemn tawi haiki Magna makata radun kumja 2023 ge me hum dagi thorak lebe irang asinem thrakle Manipuri tangdu leita bo punsiron da hanjilakle haina lengak na lauriba asigi wan thoklei riba ngasisu masi da mihat mi puncha thabagi mathakta micham yang gi lanthum kaya amang ata thokhali amadi national highway singthing bagi khongjang sangsinari asuk wana Manipuri miyam na ha ka kamna wan ringe serak asita matau karam na lebak asigi ning khatamba Numit harau tayam na pangthuk ka doribo na Manipur tangdu leita ba punsiron hanjilak na party maikai dagi hangam bathak to hona tuna lagli makhata na hena kana taksil lagani loina na state asigi hojik oiba film asida political party sing na miyam bul lana lamjing dona politics ta honing de aikoi masel gi marak ta wakhal taminna trabadi makhata na Manipuri kan bangam bagi wafam leite haina su khoiram dipu na makhata na phongdorakhi Free movement ating balaw thuk na economic blockade handok na bagi kholaw tayo na bathawang ni state as ta hokiba 2023 ge me ahum dagi chin Kuki zone arko terrorist na mitay miyam gi mathak talanda du na makhoi khoiba to khaiba lengak separate administration na trang Kuki gi lebak zalengam simna bagi war crimes sa tharakiba sahi ahum helaw phawba da guris pura pangam dana leiri lamhen tu hengba sing na war crimes sa thariba asiga iroina na state asigi miyam gi lifeline oiriba mapan ga phawna ba lambi national highway sing Imphal Jiribam amasung Imphal Dimapur lambi da free movement ating batham lakiba do handok pa leitri national highway da ating batham ba ayat apan kana amatna piba yade haiba supreme court ki order leiraba su central government na free movement gi ating batham dibasi handok han bangam dana leiringe serak talam hen tu hen ba chin Kuki zone arko terrorist sing na naga sing da nang
Nongmai Chingdon Onsanduna Naga Singi Yum Maitava Mi Pava Maditam Thiba Mi Hatsa Tarakibagi Mayokta Nagagi CSO Sing Nalangak Tasumba Whale Panghangadabani Highway Demand Maririna Kuki Singi Mahaka National Highway Amasung Inter District Sing the Economic Blockade Kongjang Sangsil Kibagi Watok Lady Kuki Sing the National Highway the Free Movement Getting Matam Lakibado Maru and Mitay Singi Hingnabagi Puksak Lambi Tingduna Mitay Singi Punsi Loisinaba Kongjang Satarakibani National Highway the Free Movement Getting Masahi Home Hena Satarakiba Stay Home Mitay Amasung Nagamiam Nahing Bawari Hibagi Kwalauta Fangde Ado Free Movement Getting Basina Sin Kuki Zomiam Yauba Miam Pugna Magna Awaba Saiting Mayok na Handabat Nate Manipuri Apun Basaktam Tugaina War Kaya Satariba refugee Lamhen to Henbasingi Mayokta Mitay Kunjasing na Lamhen to Henbasingbu Maitiba Pinaba Langak tuna apun bagi saktam amating Miam gi punsi kanjana ba mayok na ba lanteng satarak pa haibasi hauna sani Mitay sing na apun bagi saktam da sing narak pasing gi mayok da lanteng satariki ba asina maram oiraga kulai gi mukna ba am conflict ki waroisin purak na bagi pandam da central government na military amasung paramilitary personnel sing masing tingam danat Thazil Lakrabasu Watoki Waroisin Purak Navahu Nabagi Mahud Lantarak Palam Hen to Henba terrorists sing Oinangak Sen Bagita Satar Kibadagi Miamna Landa si India government na Kuneki proxy amasung geopolitics ki lansat tabani haibagi pen dabagi kwalau le kibani central government na land gi Waroisin Purak Nabani Haijun state lenga ki lusing ba phamdagi resign ta hanbaga loina PR lengak sahi amarom hena thamduna kunngak libasing dagi matam tha thaduna kulai sing pumnamak Tigat hanba surrender to Hankrava Matung Anoba abnormal oiba lengak Tamlokibani Adubo Anoba abnormal lengak asina langi Warriors in Purapangam than a dating selecta cookie sing the Nagasing and Hona no Masing Don on Sinduna war crimes at Tarakibagi Mayokta Nagasing a cookie sing Matakta National Highway Yauna cookies in the Kundaba inter district sing economic blockets at Tarakibadagi cookies in Hingbangam the Bagi Fibam the Lector National Highway Yauna inter district sing the Satariba economic blockade Handok Nava Kolau Lauribasi Kai Bakandaba Amadi Tayunaba Taudoni Lawi Yum later Independence Day Pangtopagi Wahantok like the Hine IDP sing Amu Piran Paiduna protest Satakre Kamluk Iran and Maram Korga Lanjila Tuna Hojik Power Yum the Hanjipangam the Lading a Marak as the Independence Day Pangtopagi Wahantok like the Hine and Arang Agastaraga Mangada Tongan Relief Camp sing the Ladiba IDP sing Amu Piran Paiduna protest Satakre Kodom Pokpi Saji Wasong Amasung Akampat Yauna Tongan Relief Camp sing the Pangtok protest other the IDP sing Namakota Amuva Piral sing Paiduna Hojik Power Makubu Mayum Makai the Hanjina Balanga Nabida Amasung Irang Asigi Warriors in Purapangam than Lady Asigi Matang the Yaning the Fongdokuna Pen the Fongdoki protesters sing Makai the Fongdoki but the Sang the Basahi of Hena Lanjina to relief camp the Lady Kibasina Makuigi Ijat Pumbaleka Hale Makogi Punsi Mahing security Amasung Karamba Matam the Mahusagi Pibam the Hanjinduna Lebe Yagadabagi with the Sobo Hang Amaladi in Maracasida Independence Day Pangtok Pahibasi Wahantok Late Makuin Amugopiral Paidura protesters Ribasi Makoigi Tungi Punsi Tambang Ngamdaba Yauna Mayum Makai Amasung Punsi Mahingi Wantok Lehendaba Aduk Mayoktani Lanjina Duna relief came the lady by IDP Singum later na Hargar Tiranga Pangtok Wantok late IDP Sing Nangasi Satariba protest as he go Mena Makuigi the Mactamiding Sangduna Mayum Maikaida Atu Matam the Hanjin Bayana Balangaki meeting Sing Sinaba Watnabani Haiki Deputy CM Namsaki General Siguna Kangpupi District Biker Sahum Robgaloin Hargar Tiranga campaign Pangtokre Marfuga Ruk Suba India ki Independence Day ga mari lenen India na sinba thungna pangthoki ba Hargar Tiranga campaign ki saruk amu oina ngarang Independence Day ga mari lenen na Deputy Chief Minister Namsaki General Singduna Kangpupi District ta Biker Sahum Romga loina Hargar Tiranga campaign pangtokre Deputy Chief Minister Namsaki Gen Masamak amade bikers India ki machu hum gi firal sing paiduna Kangpupi District headquarter da Hauduna Gambi Faidagi Champai subdivision gi Kaiten Manbi military colony power bike Tauduna campaign Adusatki Saugia Gipasing Aduda Kangpupi district Lairiba Tongan community singi Meeoi singna Yakiba bike rally campaign Ado put Marfu Sang Intiagi Machu Hungi Firal Paidura Sadar Hills Kimafam Sing Power Matung Brigadier M. Thomas Ground gi downtown Kangpupi power satki campaign Thoram Aduda deputy CM Namsakib Gen gi Mafam da BJP Sadar Hills ke mireng makata India gi machu hungi piran singkhalaba matung thangjamang ki gen president
NJP Sadar Hills na Hargar Tiranga amasung Independence Day gi matangda wangangki loinana thoram aduda national song amasung national anthem sing sakhi masigi matung tarakpada nemcha kibgenna Brigadier M Thomas Ground da Tiranga bike rally lamthaki thoram aduda Joel G Haukip Joint Secretary Chief Minister Office amasung Joint Secretary TAN Hills with additional charge of RDNPR Deputy Commissioner Kangpokpi SP Kangpokpi BJP ki lusingba amasung workers sing amadi civil society organization gi Meeoi kyasu saruk yaki hairi Arunachal Pradesh ke Upper Subansiyada thokiba chingning khaibagi thodok aduna Kyaujawing baching lambi gi saruk kharanam thabatana chingmaida leiba yum kaya nansinki Dibang Valley district ta khudaki isau thokiba aduna Pasupani Army camp da leiba army shelter ani chen thakibadagi haujuk phawda personnel manga thiba khangdana leirakibani mari leina balenga ki authority amadi army personnel singna chingning khaifamda mi kanbagi thabuk amasung thiba khangdeba personnel manga kannana ba thabuk paikhatpa haukhre hairi Arunachal Pradesh ki Subansiyada chingning khaibagi thodokta miyoi manga sikre amasung haukiba irai numit ki numidang wairamda Dibang Valley district ta khudaki isauna army camp ama chen thakibadagi personnel manga thiba khangdri hairi